मालेम पाक सन संदोर खरब तमथीरब कोविड-19 लाइचटना इंडिया यूरोपतुना मियोय निफु हेना लाइचट असिना नारखिबदगी लेबाक सिगी मियोय पुनमकना हेक नंबर मोंग द लाइचट असिदगी ngak thoknaba tawba yaba punamak tawri marak sida yamna nungairiba paw amadi laisang da laliba laigi mitam sing phawba covid-19 laichat sidagi ngak thoknaba mark sing upkhre Varanasi da purohit amana magi laisang adugi manung da thamliba laigi mitam sing ado corona virus dagi makhoi bu ngak thoknabagi marks upikre Amarom da mado laichat ase ngak thokpada laina mateng pangbirak pa yai haibagi asasu mangli thaudo ase Varanasi da thokiban mafam asida leiba Pralhadeswar laisang da laliba Shivlinga adugi mathakta marks amana kupsinduna thamki Pauge agency da laisang purohit Anand Pandey na phongdorakpada asumna tawribase mahausa natte leibak asida coronavirus sandorakhiba matungdagi laina asigi maramda wakhal taba hengat hannaba Lord Shivanath ki mamaida laisang asigi miyoising aduna marks ama upkhrabani haiki masiga chap manana ikhoina ayingba matamdasu laigi mitam singi mathakta phaijup supchili amasung sarwa matamdana air condition thagali laigi saktam sing adu shokludana ba miyam da haijaraduna purohit aduna lai ado shoklubana virus ado sandokpa hengalakani haiki mahak amasung mahaki atai laing loi sing adu su lai da khuramba amasung katpada marks upi ngasi laibak puku numit phawda anauba corona virus ki laichat ki malem asida siba mi gi apunba mising lising mari ga sukna tarama thoi sukre Laibak Chame Henbada Punna Mioy Lag among Lising Tara Hena Nakre Haina report Pili. Arroy, the Pobila News Reader video being very booking with Tagatcher.